Uttrakhand pangtholiba kuntranipan suba National Games 2025 da Manipur gi Sarungbam Athouba na gold medal ani Louduna Puwari Semkhare Triathlon amadi Duathlon masana-da Manipur gi mahut sinduna saruk yariba Sarungbam Athouba na event ani asida thangna na gold medal ani Manipur gi medal talida maipakna hapangam khre haidi Athouba gi coach L Lenin su harawana ngamkhai lekhidre haina phongdorakladuna ahanba edition ge Duathlon da gold medal ama laukibagi nungaiba loidringaida individual triathlon da ani suba gold medal ama su laurakhibani haidi Athouba gi maipakpa asida mahakpu sembirakpa mama mapa amadi lamjing lamtak tauribasing haraubagi ngamkhai lekhidre haidi apokpa mapa Sarungbam jitena phongdorakhibada Athoubana maipak pangamlibasi mahakpu takpi tambirakliba oja guru coach amadi mahaki mentorna hotnabibagini mama mapa ama oina athoubagi mangliba manglanda mateng pangba khaktani haiki National Games asida chief mission oiriba moirangthem rachandragi message ta Athoubana National Games asida goal ani Louduna Puwari ama semle hairakli amaromda usu event ke ngasi nini chanba numita Manipur ge oina malem nganbi debina women taijikwan gold medal amaga sulauba ngamkhre hauzik fawbada usu event ge gold mari silver ahum punna medal taret fangkhre Manipur ge oina gold medal taruk silver mari punna medal tara lauduna medal taligi ani suba mafamda leiri